ngara nungdai phong khiba kanglei pa ki mairagi pauche dagi maru eba pau khara khangacharaga miyamda khudo tamjike Leimakhong Army Hospital da lakpa meetei ama dagi kuki macha anina namduna gari munnaba hotnabada Sikh regiment kalhaure ngasi ayu pung mapangamini kolom taba matamda Leimakhong Military Hospital da thabak tawba contractor amagi pochai gari amada timba lakpada kuki mecha anina gari munduna punaba hotnabada mafam maduda leiramba Sikh regiment ge kanguna gari adu mulaure haire Hariba thaudo asi Leimakhong X Service Colony checkpoint maya da thokibani pochai puduna lakpa gari asina checkpoint aduda khamlaga entry tawnabo honaringa matamda kuki meter ani changsilaktuna driver adudagi gari sommulaba matungda gari adu thauguna chakhinaba honake matamda gari driver aduna koilaw lorakpadagi manaka laiba Sikh regiment ge kangu tawadagi thauge tawba Scorpio truck adu tanaduna faraga mulawani haire Pochai puduna lakliba Scorpio truck asigi registration number MN 05340556 ni gari asi kanto sabal dagi Leimakhong Military Hospital da contractor work tauba thikada nongthombam Brazamani alas inausa yankage matoi apopa lechidraba nongthombam babugini ma ki driver erisi kanta singada gari aduda thabakamai lenina pochai sing hablaga Leimakhong Military Hospital da sanaba thakibada thaudo asi thokibani Thaudo asigi pautabadagi Leimakhong Army ki commander na chingba tholaktuna yengsingki gari aduda purakpa pochai sing adu thabo mafamda pusinhan khairi Imphal mayol gi dukan sing thonglon bagi khongjang sangsinggrei Manipuri konung oriba Imphal sara mayol da leiriba dukan sing haibadi pauna kaithel amadi thangal kaithe BT road dharmasala na chingbada leiriba dukal sing dagi sakhang daba khulai paiba sing na ngahak leituna kihan khangambagi thabak chathaduna Pamdaba thaudo kaya tholak palonina sengkai thungkai gi thabak kaya chacharak padagi Bajar sob orna community ki miyoi sing ngarang ahing nongyai dagi hauraga ngasi me kun gi nongyai fawa pung kumari bajar ban tawgani haina lauthokhi padagi impa mayol gi dukan sing thong thingbagi khongjang sangsingkrei Bajar sob orna community ki miyoi sing na khoye piduna thadorakpagi matung inadi ngarang ahing nongyai dagi hauraga pung kumari gi bajar ban asi maru oina bajar area da lariba achauba amadi apipa dukan phamjariba Miyoi sing na tonga ba awaba khotong chadaba kaya mayuk nariba si yenglaga chachabani haire dukan thonglon bage warip asi maru oina handak numi kharani asida nan Manipuri sing gi mathakta numidangi matamda motorcycle tongduna lakpa miyoi sing na phuba chaibagi thabak chacharapaga loina sakhangdaba kaya na puba thangba ngamroidaba chalgi demand sing tarokpabu pendaba amasung yaningdaba phongdokpa oina bajar gi dukan sing asi thonglon bani haire Krisistan da irang thokpadagi Manipur dagi medical tamba mahairoi sing India da thokpa pamnare haukiba numi kharani dagi hauna Krisistan da lamdam adu da lairiba migrants sing gi mathakta hingsa gi thawdok kaya chacharakpadagi hauji Krisistan da medical tamduna lairiba Manipur gi mahairoi maudraga mangarom laitana leiba ngamdrei athuba matamda makhoi batek ta kajana India da puthok pinaba haijirakle hiram asiga mai leina Sonia Nekpram kaubi nupi amana X athagalapagi post amagi matung inade hingsa gi thaudu asi hauji chauthorakle Krisistan da Manipur gi medical tamliba mahairo maudraga manga yauna India gi apunba mahairo lising amaga sangarom laire maduna tonga ma medical college sing da mahai tamliba India Bangladesh amadi Pakistan gi mahairo sing asi irang asina maram ojuna adoki matik safadre haire ma ki post asina makha taribade hauji oriba Krisistan gi irang asina maram ojuna Housing mafam aduda mahi tamduna lairiba India macha sing athuba matamda India da puthokpina ba External Affairs ki Union Minister Joy Kitchen ki mafam da hijackre haire External Affairs ki maike dagi so housing Kazakhstan da thoklibe irang asiga mai lainana mafam aduda mahi tamduna lairiba India ki mairoi sing na makhoi na lairiba hostel amadi yum sing dagi yariba makai mapan thokna cheksina lainaba khangalakre loina athuba matamda Krisistan langa ki mai lainaba authority gi Wari sanaduna hek yariba makha India gi mahairoi sing India da pothongna ba thajaba pirakhre haire pawashin hai Krisistan da thoklebe irang asi haukiba jun 13 da leba aduda medical tamduna leiba mahairoi kharaga mafam adugi mahairoi singa khatna chaina bagi thaudo ama tholakpadagi makha tana irang asi chauthorakkibani masida nattana Krisistan da atopa leibak singdagi changsilakpa migrant singi masing yamlakpadagi makhoi butan thokkinaba irang asi tholakpadagi mathang chauthorakkibani haire Mizoram da lanjinarak tuna lariba nupi amana angang ahum pokre Mizoram state ke Saisa district ke manung da lanjinarak tuna lariba Chin state ke
Chin Maraja Tifuru Kinupi Amana Haukiba Metaraga Tareta, Nulai City de Laiba Lairam, Christian Medical Center, LCMC, Da Anga Ahumai Pangna Popangam Cray, Jinisteke Matu P Townsis Habo Beleski Kuzanupi, P Naifa Chaikungama Panchu Rabiasina, Angang Ahum Miromba Si, LCMC Ge Dr. Mayamna Yamna Kana Hotnaduna, Dr. Basi Chintai Amadi, Dr. Jonung Sanga, Nakoi Anina Operation Tauraga Pokibani, Angang Ahuma Nupi Ngactani, Angang Ahuma Housing Masamo Fana Asoi Angam Yaugan Lady Harry. Makha Tarapoina Pandangi Pausi, the Maru Eba Pauka Kangaseraga Miam the Kudo Tamzerange, Maitei Singi Lefam Lake Tapatanatana political power for Mito Namon Kiduna, Isagi Iram Dam the refugee or Lagani, WMC. Saitara Kungi Matung that they might singi Lefam Monkey Badanatana, political power for Mito Naloina Monkidune Isagi Iram Damda, Maitei refugee or Lagani Haina Wall Maitei Council WMC Gi President, Urikibam Kunzona Pondo Cray. Wafama Singasi Kaksing District Kabadi Association and Manipuri Se Kabadi Association in Mayamakada, Pangtoki Bayan Kayak Suba Union Boys and Girls Manipuri Se Kabadi Championship, Lising Anigasuna Kungamari the Pondo Kibani, Mahanai, Manipuri Chief Minister the Mighty Miamna Kupna Taliba Dabi S. Digamai Lenina, Santan Lising Anigasuma Tarahum Dodegi Kauriba Ripo Ani Edutana Bawa Haibangam the Lady, Hassan Paimi Nariba MLA Sing Nasu CM the reposing Adutana Bawa Haibangam the Lady. Tasena Makiti Lanai or Unabadi Maite Emily Kudimangna, Estida Zambanatana Maite Tungi Punsi Kanabagi Lambi Lati Habasi Pondo Krabani, CM Nasu Assembly the Tagani Lambi Achi Achumbani Haba Wapam Tam Krabani, Adubangashi de Karana Tera Padonga Tauri, Nagana Sarakani Haba Wapam CM na Pondo Lubadagi, Nagalu Simbashing the Maite Esti Tamba Habasi Pandamate Rightni, Nagana Yaya de Habagi Matautade, Hambagi Sumatauta de Hana Fona Sose Meja the Harakle. Masida CM na Makata na Kari Amuhai Kigadari, CM na Tungi Mirogi Kambira report ani Adutu na Tabiu, Maitegi Tungi Punchi Kambira Mu, Hausi Maite Sing ICU the Oxygen Tajilaga Tamliba Anabaga Pango Oirabani, CM no Mamitagi Pitarakani, Saitara Kungi Matung de Akwigi Life Monkey Vadanatana, Political Power Fawa Mitona Monkitine Isagi Iram Damda, Refugee Lagani, Kumjali Singamaga Samapayanki Matoidegi Manipurina, Indian Union da Tilakibadagi, Manipur Langata Maru Eba Taudang Lokiba Ahamba Kuki IAS officer Aduna, Semla Balambi Aduna Matam do the Leramba Maching Yam Driba Kuki Amasung, Kona Memardaki Sanchi Lakiba Kuki Kudima Manipur Yobaga, SC da Sandida Mapumpaba Nagari Ama Obangamke, Meshak Adu Kuki Gidamak de Godfather Gimasakni, Mang the Yalam Balambi Nangashi de Manipur Langaki Maru Eba Famsing, Makona Yama Kanduna Manipur Lebak Ngangon Sasanda, Kawai Kara Saba Horagay, Say Lising Kayagi Puari Lajariba Iram the Manipurgi Yelomi, Maitai Tantolaga Kuki Oeba Leba Ama Semnabagay, Manglan Mangba Horaglay, Angambana Lamgi Mapuni, Leba Ama Bupuro Amana, Matam Chupagi Makogini Habaya Rohana, Kuki Lojing Maching na Fong Signary. Ahamba Manipur Assembly Sing among Samapanyanka Matoda, Kuki MLA Ama Paite MLA Ama, Kau Yoramba Dungashi Kuki MLA Teraya Ukray, Assembly the Pong na Singa do na Manipur de Tungamba Levak Lainava, Dabi Taubada CM na Kariso Habangam Dre, Masipuna Maxi Cookie Sing by Esida Pusidina Mapumpaba Shititin Ama Oikiba, Aduga Maite Sing when Esida Talhodava de Oidapa Palngantani, Masipuna Maxi Angamba Matangi Akogi Lake Lesu Haidaba, Chose Amazon political leaders sing Aramba Wakal de Oikibangantani Haki. State Langang SD Giri Commendation Tavio, Tabak to Ontonava Ministry the Daxinge, Maheso Tongauzam. Maitei ST Talanaba Amazon Chikoki Sing the SG Lakopagi recommendation is a Langana Center the Tarapada RPI Nasu, Ministry the Daxinaba RPI Guinean Secretary Oriva, Measure Tongauzam na Party as Guinean President Amazon, Union Minister MOS Social Justice and Empowerment Pamju Pariba Ramdas Atawalega Mumbai the Unadana Wapam Tangre, Hilodina Maestro Party as Central Committee member. Bruno Nichols Zayang na party ge executive member singsu Mumbai da unadana hiramasi ge matang na kupna wari sana kiyairi party ge losing ma singa unaraba tungda maeso thongnaugzam na meja da phongdora khibada hauje state lengang na tumini laisimba ge matam oidre atuba matam da maitei ba s list da chalana ba gi recommendation thana ba hotna view lenga ki recommendation atubo thabak to onthong na ba hotna bada RPI na Central Ministry da chapchana taksin na ba hotna gane
RPIꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯨꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅꯁꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃꯌꯦꯛꯁꯨ ꯊꯣꯡꯅꯥꯎꯖꯝꯅ ꯊꯝꯂꯛꯂꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯕꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤꯔꯦ, ꯏꯟꯗꯤꯌꯥꯅ ꯍꯌꯦꯡ ꯑꯋꯥꯕ ꯐꯣꯡꯗꯣꯛꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯏꯔꯥꯟꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯑꯖꯔꯕꯥꯏꯖꯥꯟꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯕ꯭ꯔꯥꯍꯥꯝ ꯔꯥꯏꯁꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯍꯣꯁꯦꯟ ꯑꯃꯅꯤ ꯑꯕꯖꯣꯔꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯅ ꯂꯩꯈꯤꯗꯕꯗ ꯏꯟꯗꯤꯌꯥꯅ ꯍꯌꯦꯡ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯋꯥꯕ ꯐꯣꯡꯂꯒꯅꯤ꯫ ꯏꯔꯥꯅꯤꯌꯥꯟ ꯃꯦꯗꯤꯌꯥꯅ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯤꯡꯕꯒꯤ ꯈꯨꯗꯝ ꯐꯪꯗ꯭ꯔꯦ꯫ ꯏꯕ꯭ꯔꯥꯍꯤꯝ ꯔꯥꯏꯁꯤ ꯀꯨꯝꯖꯥ 2018ꯒꯤ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯏꯔꯥꯅꯤ ꯁ꯭ꯇꯦꯠ ꯃꯤꯗꯤꯌꯥꯅ ꯊꯥꯗꯣꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯆꯣꯄꯔ ꯑꯁꯤꯗ ꯇꯣꯡꯕ ꯑꯃꯗꯤ ꯏꯌꯥꯔ ꯇ꯭ꯔꯥꯁ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯌꯥꯎꯅ ꯑꯇꯩ ꯂꯨꯆꯤꯡꯕ ꯈꯔꯁꯨ ꯇꯣꯡꯕ ꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯕ꯭ꯔꯥꯍꯤꯝ ꯔꯥꯏꯁꯤꯅ ꯂꯩꯈꯤꯗꯕꯗ ꯍꯌꯦꯡ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯇꯪꯈꯥꯏ ꯆꯤꯡꯊꯗꯨꯅ ꯑꯋꯥꯕ ꯐꯣꯡꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫